ngasi oiba tongan ba page kharagi post collection tawbagi manungda ijuning thau hairiba page asina phongdokpagi matung ina US President Donald Trump amadi India gi PM Modi Wasington da February 13 da unagadawri meeting asida Indo US trade partner amadi defense relations ki Anouba agreement kaya laklaba yai haiba wafam asina ahan boina miyam da kodol tamjage amadi video asibu miyang tabiriba punamakpu Loktak Mapao updates ki makaitagi taramna okchabaga loinana ikai kumna bu uchari PM Modi US visit mangoinana US ki import goods singda Indiana trade tariff loromba adu hanadagi 25% hena item wise hanthakre Elon Musk ki Tesla phone car Indiana US ta loba tariff hanthaba taragadi India ki market ta yoroklagani Elon Musk ki satellite internet Starlink India da changlakpagi wafam su yauri tariff hanthadaba taragana India ki US export item singda US na tariff loragani hanagi free trade agreement ki makhada India ki product sing US ta extra tax laudabani PM Modi ki US visit mangoinana illegal oina US sanglakpa India macha chaniga manga India da thindorakre ahanbagi oina hauzik US dagi thindorakadaba identify tawraba India immigration ase lising taraga nipane makhoi sing ase valid documents yaudana US da changlakhibani India macha lakh taret hena tanthorakadawri India gi external affairs ministry na su document sudana US da changluba India macha thindorakpada harauna yari hauzik phawbada thindorakliba India macha ase ayamana Punjab tagini US process for immigrant identification US ki immigrant khadokpagi process yamna strict oi document suramdaba makai kudakta pharaga sel da thame madugi matung trial chathai refugees singna crime toromba singina tokhaiba ko na trial tawi identify tawraba immigrant sing US ta thamde Central America gi El Salvador da laiba Bukela mega prison jail da thame heavy torture tawi Donald Trump administration lakpadagi immigrant criminal singi tokhaiba lising kuntra inmates ki prison amasu Cuba da laiba US military base kautana mo beda sare inset picture da US tagi deport torokpa illegal Indian immigrant sing flight manung da su handcuff tawraga puriba adu yengbiyu hogzik hanglakliba wahangji India amadi Manipur government na Manipur manungda niyom kaina changsilakliba mitop sing ase karamna khandokpagi amadi loinabagi haiba wahang asini makha satharakpada AT gi luching purel korongan bakhuman gi page tagi post amani khalokot charaga thamjage inat lainingi matangda punchinau yadaba maichau sadana yena dawgi hunnadawgi tawriba ahal singsi tasengna manat laining nungsiba natte magi mingchat ahiba sabani napalni lakadawriba nahagi mirol sinadi karigumba khara tawrakani athubada warobigano natrade inat laining kanba waragani yena daba tarangba inat laining ama thamamnaba aikhoi shinba tabani haiba wafam phongdokli makhatana vote bank sembada jiri loikhre tampak sida su vote bank ki mitop mayam voter hapchilamdana pharak taba yam leire ngayak ki power paina ba hona bada loire haiba wafam amasu phongdokli makha satarakpada kwakaithel 360 hairiba PSSC ki post amani khalokot charaga miyamda thamjige ngasi date 6 February 2025 ta Imphal East District Khetigau SC Kongpal Irangpham Thongkhongda leiba Maira Sangda apunba Maira paibi ima lupna senduna haukiba chahigi December 13 da Thobal District ki manungsana leiba Salungpham School mayada Police Commando na nomai kapada khungakpa ama sikiba amadi taruk phasenduna ngasi phawba thadoktana leiriba thong asibu yaningdaba phongdoktuna sit importance athakre hairi makhatana khulngakpa sing ase leiramdaba tarabadi tampaki saktam kari oiramgani khanthabiu haiba Johnny gi wafam phongdokli maihulangpok thoktana miyamna section thaurang lokhat piu haiba wafam phongdokli LPG gi office ta hand grenade thamjilamle haiba wafam phongdokli relief camp ta leiba sing lana lamjingduna MP bemol gi da thomjil hanba leibak thibani haiba kaisamtong maira paibina phongdorali makha satharakpada National Highway 2 amadi National Highway 37 da pochai puduna lakba gari Imphal da thunglare haide National Highway 2 amadi National Highway 37 da lamdam asigi tangai fadana nongmada changdraba yadraba pochai puduna lakba gari sahunga ama amadi chamaga marfuga taruk hairiba lambi asida apanba yaudana pusilakre makhatana pochai pusilakpada khudongthiba thoktanabagi damak chinungai oiba mafamsingda security force na akanba section tharang lokhatki Manipur district punna makta pamdaba thokdok thoktanabagi damak chinga masung tamda punna checkpoint samaga tara hangduna achat awong sing sek tawbagi thabak sathakre haina Manipur police control room na thadorokpa cherolamana khangalagli aroi boina nungthilgi pausi gi sifong ama oiriba kangla pawdagi lokhot charaga
ꯄꯤꯔꯒ ꯊꯝꯖꯒꯦ CM ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯗꯨꯅ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ MLA ꯁꯤꯡꯅ ꯇ꯭ꯔꯤꯕꯦꯅꯤ ꯁꯪꯒꯝꯗ ꯏꯔꯨꯞꯇꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯅꯕ ꯊꯧꯅꯤꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯄꯥꯋꯔ ꯃꯤꯅꯤꯁꯇꯔ TH.13 ꯑꯃꯗꯤ ꯋꯥꯛꯁ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ ꯌꯥꯎꯅ ꯂꯩꯉꯥꯛ ꯑꯁꯤꯒꯤ MLA ꯀꯌꯥ ꯑꯃ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯌꯥꯒ꯭ꯔꯥꯖꯇ ꯄꯥꯡꯊꯣꯛꯂꯤꯕ ꯃꯍꯥꯀꯨꯝꯚ ꯃꯦꯂꯥꯗ ꯁꯔꯨꯛ ꯌꯥꯈ꯭ꯔꯦ ꯃꯍꯥꯀꯨꯝꯚ ꯃꯦꯂꯥ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯇ꯭ꯔꯤꯕꯦꯅꯤ ꯁꯪꯒꯝꯗ ꯏꯔꯨꯞꯇ꯭ꯔꯤꯉꯩꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯃꯍꯥꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯤडिया ꯑꯦꯀꯥꯎꯟꯠ ꯑꯃꯗ ꯊꯥꯒꯠꯂꯛꯄ ꯄꯣꯁꯠ ꯑꯃꯅ ꯍꯥꯏ ꯃꯍꯥꯀꯨꯝꯚ ꯃꯦꯂꯥ ꯑꯁꯤ ꯆꯍꯤ 194 ꯈꯨꯗꯤꯡꯗꯒꯤ ꯄꯥꯡꯊꯣꯛꯄ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯀꯨꯝꯍꯩ ꯑꯃꯅꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ MLA ꯈꯔꯒ ꯂꯣꯏꯅꯅ ꯁꯦꯡꯂꯕ ꯇ꯭ꯔꯤꯕꯦꯅꯤ ꯁꯪꯒꯝꯗ ꯏꯔꯨꯞꯇꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯅꯕ ꯊꯧꯅꯤ ꯄꯥꯡꯊꯣꯛꯀꯅꯤ ꯁꯦꯡꯂꯕ ꯀꯨꯝꯍꯩ ꯃꯍꯥꯀꯨꯝꯚ ꯃꯦꯂꯥꯅ ꯂꯥꯛꯄꯗ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯔꯝꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ CMꯒꯤ ꯄꯣꯁꯠ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯗꯨꯅ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ MLA ꯁꯤꯡ ꯑꯗꯨ ꯇ꯭ꯔꯤꯕꯦꯅꯤ ꯁꯪꯒꯝꯗ ꯏꯔꯨꯞꯇꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯅꯕ ꯊꯧꯅꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯃꯥꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯝꯕ ꯖꯒꯗꯤꯞ ꯙꯟꯀꯔ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟद्र ꯃꯣꯗꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊ ꯌꯥꯎꯅ ꯃꯁꯛ ꯅꯥꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯏꯔꯨꯞꯈ꯭ꯔꯕꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 4ꯗ ꯄꯥꯡꯊꯣꯛꯀꯗꯕ ꯃꯍꯥꯀꯨꯝꯚ ꯃꯍꯥ ꯁ꯭ꯄꯣꯔꯠ ꯄꯔꯕꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯆꯤꯞ ꯒꯦꯁꯠ ꯑꯣꯏꯗꯨꯅ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯉꯔꯥꯡ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯂꯣꯝ ꯇꯥꯕꯗ ꯆꯥꯔꯇꯔ ꯐ꯭ꯂꯥꯏꯠ ꯑꯃꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯄꯥꯋꯔ ꯃꯤꯅꯤꯁꯇꯔ ꯊꯣꯉꯥꯝ ꯕꯤꯁ꯭ꯋꯔꯖꯤꯠ ꯋꯥꯛꯁ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ KF and PDF ꯃꯤꯅꯤꯁꯇꯔ L Susindro MLA KH Ibomcha MLA S Kunjakeshwar MLA Karam Syam amadi MLA S Premchandrasu ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤꯗꯃꯛ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠ ꯊꯥꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ